GWALTABI da Central Force na CHATHAKHIBA THOUONG ADUGI MAYOKTA CHANGSHILLAKPA KHONGJANG KHUDINGMAK AMATTA OINA SHOUGATMINNABA HAINA Keibi Khullen gi Khunja Shing na Lainingthou Puthiba Laibung Da Washakminnakhre Keibi Khullen gi Lainingthou Puthiba Thougal Kanglup Keibi Khullen Development Committee Maira Paibi Amadi Club Singna Punna Sinduna Tha Amagi Nong Mapanba Khudingi Lainingthou Puthiba Laibung Da Pangthokpa Mifam du Saruk Ama Oina Wasak Adu Lominakhibani Mifam Aduda Tha Asigi Kunda Sirui Relief Festival gi Pau Loba Chatkhiba Paumi Singna Tongba MST gi Bustagi Manipur Haiba Wahai Adu Lawthoknaba Central Force na Khanghalakkhibagi Thouong Adu Yauna Tongan ba Laibaki Oiba Hiram Kayada Khananainakhi Mifam Aduda Saruk Yakhiba Singna Manipur Thukaiba Yaroi Manipur da Keibi Piba Governor DGP Chief Secretary Security Advisor Pham Thadou Haiba Yauna Tongan ba Kholau Kaya su Lauki Thauram Aduga Mari Lainana Keibi Khullen Development Committee gi Advisor El Gunindrona Hai GWALTABI gi Thaudok Adu Miyamna Taraina Lode Thawong Adu Manipur Hairiba Lamdam Asi Muthat Khibaga Pangkhak Oiribani Thaudok Adugi Matangda Ngasigi Mifamna Kupna Khanaraba Matungda Thaudok Adugi Mayokta Changshillakpa Khongjang Khudingda Amatta OINA SHOUGATMINNABA Wasak Lawminari Hainasu Mahangna Makhatana Phongdokhi Manipur Paumi Khara Manipur State Transport ki Garida Manipur Thaba Wahai Adu Muthalu Haina Koi Mari Suba Mari Jimena Harkiba Adu Koi Leba ki Oina Choboba Thokma Oidna Yamna Yaning Hidraba Dugumba Nungaitraba Thobok Aduda Koi ki Keibi Khullen gi Oina Su Hariba Thobok Ado Mayam Changshilliba Leba ki Ho Sida Koi Keibi Khullen gi Ahlamal Wenana Imaibil Isilna Pai Kibikna Madu Achoba Amoina Kandim Tobok Loina Thudok Khudingmakta Koi Hariba Se Het Saruk Yadana Koi Adugumba Manipur Se Tongana Taba Yaroi Koi Manipur gi Manungda Lejabani Manipur Thabak Yadabase Kari Maram Gino Haidana Mayam Changshilliba Khongjang Khudingmakta Koi Achoba Thogdang Logani